International Airport pu Bir Tikendrajit International Airport haina nauna mingthona na ba Manipur State Assembly na waref laukre. Bebisnagi misigi matangda tigat hanaba CBI da sinakre haibagi matangda Assembly mifamda Chief Minister N Biren amadi KS Joy Kishan anigi marakta awai akum taunakre. Naga Framework Agreement ki manungda kari yauri bage haiba ngasi fawba miyam da khanghandana sanariba lalong singi mayokta MPDA na khongjang sangsilakadori. Lamdam asi gehu chadaba amadi FCI na yeliba sini asi kaithelgi mamanga manabana gehu amadi chini longdabani haina Kevin PD Minister Karam Siamna fongdokre. Amadi Imphal East Commando amadi Taruk Suba Sam Rifles ki apunba kangbu amana United Socialist Revolutionary Army gi miyoi taruk yamlaba kusukulai ga konana pare. Kurumzari Times of Manipur numidang pau miyeng tabiri bapunamakpu ARUNBALA taram noksari ngasi marui ba pausing miyamda sandok na bizari ngasi dagi hokiba taramatoi suba Manipur Legislative Assembly gi nipan suba session da Chief Minister N Biren na Imphal International Airport pu B Tikendrajit International Airport haina ming onana ba pukhalakba resolution ama house na amatta oina yatnaba laitana waref laukre. Numit nini sathagadaba session asigi ahanba numita house ki leader su oriba Chief Minister na Imphal International Airport pu B Tikendrajit International Airport onana ba resolution ama pukhalake resolution adubu opposition gi leader o ibobi amadi nauriya pakhang lakpa kendra gi MLA S Soba Sandrana ming onbagi matangda observation saying thamke opposition leader Okram Ibobina resolution adubu sagoladuna pukhalakriba resolution asi opposition gi maikaidagi mapung fana sagodli Congress na panba matamda airport asi International Airport ama oibagi darkar oibasing Airport Authority of India AAI da pibagal loinana International Airport ama oina onkhat lamnabagi maming fawba onanaba cabinet na waref lawduna thakiba laike adubu mikhal laikibana nang howdabani ngasidi hojik paliba sarkar asina airport asibu Bir Tikendrajit ke ming da thonanaba waref ama mapung fana saugatli haike MLAS Subhasandrana Hana Tulihan Airport haina khangnaramba asi Bir Tikendrajit ki mingda onanaba resolution asi sagatli adubu isorgi khubamgi mari lainaba mafam ama oibana Tulihal tholhaningi haibagi wafam thamke tungda speaker Y Khemchana Bir Tikendrajit International Airport haina ming onanaba pukhalakpa resolution adu yatnaba laitana pass tawke amaromda ngasi sathakiba mifamda house ki leader su oriba Chief Minister N Biren the Manipur Private Security Agency Regulation Rules 2019 amadi the annual report of State Vigilance Commission for the year 2018-19 su house the table tawke makatana 10 report of the Business Advisory Committee report Committee on Public Account ki chairman Y Susandrana 51st report on the report of Controller and Auditor General of India for the year ended 31st March 2017, 52nd report on access over voted grants and chairs appropriation 2016-17, Committee on Public Undertaking the Chairman L.K. Laisiona 14th report on the report of the Controller and Auditor General of India for the year ended 31st March 2017 amadi Committee on Government Assurance ki member KS Joy Kishan na 18 reports su house the table tauke nakalamaromda finance ki incharge su oriba house ki leader na Committee on Public Accounts Committee on Statement Committee on Public Undertaking ki member taret khananaba house da puthoke Mahiroi Bebisnagi misigi matangda thigatna naba CBI da sinakre haibagi matangda ngasi sathakiba Assembly mifamda Chief Minister N Biren amadi opposition gi member KS Joy Kishan ani gi marakta awaya kum taunakre bhab tadribasi ainate sengdoklibasini haina KS Joy Kishan na house ki leader gi mangda fongdokre misi asigi matangda calling attention pukhaladuna opposition member KS Joy Kishan na July 19 da Standard Roberta tamba Mahiroi and Bebisna chingningai oiba maongda siduna leirambagi
matangda asengba ama puthokpinaba JSC amadi laibak miyamna taksinke mahiroi asina thauri yanduna shirame hairiba mawong adu yamna thajaningai oidaba fibam ama laibadagi asengba ama khanghanbiu amadi thodok asi CBI da sinaduna thigat hanbiu haiba dabi tauki adubu sarkar asina JSC amadi laibak miyamda case asi CBI da sinakre haiba wafam thamduna miyambu lana lamjing binaba honori CBI da case ama karamna sinagani haiba khanglabasu state asigi under secretary dagi tadaba officer amana case asi CBI da sinanaba mari lainaba singda se thakre haina miyamda lana pau sandokle amaromda case asiga mari lainana मियोई खरना फारिब अदुसु बेबिसना मिसी असि मतंगदा फाबसु नते सोशल मीडिया यावना तोंगान तोंगान बा मओंगदा मिसी असि मसा मतोमता सिजबनी हाइना ताहननबा कन्न होनरी अदुगिसु मथक्ता इमुंग मनुंगी वाफमदा ममा पोक्तबिगी वाफम पुसिंदुना लान उहनबा होनरी Manipur Police ki makok thongba official amanasu case asi CBI da sinakre haina pause singda phongdok palaikre house ki leader na case asi CBI da sinakrabra sinadabra karigumba sinakraga oiragana karam kanda sinakhibano sinadraba oiragana karigi sinadribano haibadu house da thambiu haina thamke calling attention adugi paukumda house ki leader su oriba Chief Minister N. Birena State Government na case ama CBI da sinaba hekta yade Home Ministry na handak July 18 da thokpo order amagi matung inna tonganba chatna kanglon ama semkre CBI da case ama sinage harabadi Department of Personnel and Training DOPT da hana se thagadabani state sarkar na tawpham thokpa sing tawri CBI da thigat hanaba DOPT da sarkar gi official hakthengna na chatuna serol pishin kiba laikre mahiroi bebis na laikidabasi sarkar asina yamna hakchin lawi imung manung ki awabadasu saruk yari yariba makai achumba khangdoknanaba honari JSC amadi miyamna taw haiba tawri postmortem anirak taw haiba tawri video recording tawri hana palamba section 305 ki mathakta 302 palo haiba pali special investigation team SIT semduna thigat halli asengba langla langjin ama khangnanaba honari haiba wafam thamke Chief Minister gi wafam aduda yaningdaba phongdoktana KS Joy Kishana Manipur Police ki official amanasu case asi CBI da sinakre haina pause singda phongdok palaikre asigumba kaya asina sarkar asina case asi CBI da sinakre haibasigi matang da miyam da chamamna ba ama pohalle haiba wafam thanglopodigi house ki leader amadi member anigi marakta awai akhum taunakhi house ki opposition leaders su yausilaktuna pukhalakli ba calling attention adugi matang da more thamke house ki leader na darkar oibasing paikhatnana ba hotnagani haina house da thamke School ki mahiroi puriba bus singda mayai kaba nisa sing yole haibagi paw leire karam ba school sing no haiba khangdok nana ba honari amadi singnaba school kharasu leire haina ngasi sakhiba nongju mifam gi ahan banumita house ki leaders su oriba Chief Minister N. Birena phongdokre opposition ki member ke Mega Sandrana drug kamari leinana pukhalakpa calling attention amagi pakhumda Chief Minister N. Birena makha taraduna Myanmar ga thangnana leiruba sima gyamna laibak thibani sahi ama anisda malemgi Mamalda yamlaba senpham oiba drug sing fabgi thabak sathari masida natana drug sungpham amadi senpham mapham kaya su thugaibagi thabak su paikhatli asigumba kaya Manipur Police na mai pakna paikhat pangamli basi miyamgi achoba matengnani haujikti Manipur Ima Event Sing Club amadi organization kaya su yausilakle asigumba mateng panglakpa sing sarkar asina kari toba yabagadabge habadu cabinet ta puthoktuna khanagani amaromda ADC Sandel gi chairman Lokhojai Jau dagi drug amadi nongmai fabagi matangda lairiba case asi charge sheet thangatle adubu maru oina January ba Lokhojai Jau asi bail da thokraba hujik fawba thiba khangdana lairibasi khangnanaba sarkar asina akanba thabak lokhatli sarkar na phangba pawda mahak ase Myanmar gi mafam amada lairi haiba paw ama phangi maram aduna Interpol da Pau Piduna Mahakile from Kangdok Nanaba Honori, case asi CBI da Tigat Pinanaba CBI da Haizagi Pusu Laikre, Drug Mayokta, Sarkar Asina Kongtang Kaya, Lokatuna, Tinganaba Akan Batabak Paikali, Miam, Chobo Mateng, Pangbidragadi, Mai Pakpangamloy, Amaromda, Mahiroi Puriba, Bus Singda, Mahiroi Saraga, Drug Sing Yole, Habagi Pau Laire, Hiramasida Akan Mamiang Sangle, Haiba Wafam House da Thamke, calling attention Adubu Pukaladuna, opposition ki member, K Mega Sandrana, State Asi, Drug ta Maming Chatpa, State Ama Oire. India ki oina amadi North East ki oina state asina drug ki maming chakhalagli ba asi karidagi no haibasi thidokpa matam oire 2017 gi matung da gi state
पुलिस ना ड्रग्स सिंह फागटपगी चांग थबक कन्ना पाखलकपसी यामना फबा अमनी मणिपुर पुलिस ना लौरिबा थौदांग असि थागतनिंगाई ओइ अदुबु यामलबा ड्रग्स सिंह असि कदोमदगी पुरकपनो मसिदा कना कना यावरिबगे हाबसी थिदोकपा यामना तंगाई फदे हाइखे अमरोमदा हाना हाउस की मेंबर ओरंबा मेंबर अहुम अमदी असेंबली की फॉर्मर सेक्रेटरी ओरंबा अमा यावना लैखिद्रबा मेंबर मरिगी मफमदा ngasi सथखिबा असेंबली मिफमना अवाबा फोंदोखरे ngasi दगी सथखिबा हौखिबा 13 सुबा मणिपुर लेजिस्लेटिव असेंबली की 9 सुबा सेशन की अहोबदा हाना हाउस की मेंबर ओरंबा लैखिद्रबा मेंबर अहुम हेंगलेफ की एमएलए ओरंबा होलखोमांग हाउकिब चिंगाई की एमएलए ओरंबा डॉक्टर एम होराम अमदी साइकोट केंद्र की एमएलए ओरंबा एम सुंखोसाई लोइनाना मणिपुर लेजिस्लेटिव असेंबली की सेक्रेटरी ओरंबा ए हालिम चौधरी की मफमदा अवाबा फोंदोखी लैखिद्रबा मेंबर सिंह के मफमदा अवाबा फोंदोकपगी वारोलदा हाउस की लीडर सु ओरिबा चीफ मिनिस्टर एन बिरेना लैखिद्रबा होलखोमांग हाउके मियामगी याइफनबा खंजरंबा लुचिंगबा अमनी एमपी अमसु ओरंबा लुचिंगबा असिना स्टेट असिगी याइफनबा थबकयासु पाइखलमके अमरोमदा डॉक्टर एम होराम सोशल वर्कर राइटर अमदी प्रोफेसर अमा ओइना हौरकपा लुचिंगबा अमनी एमयूदा दिन फावबा ओइरंबा लुचिंगबा असिना मियामगी याइफत थौरांग कयासु तौरंके तांखुल फुरुप की ओइना राइटर अमसु ओइरंबा लुचिंगबा अमनी अमरोमदा एम सुंखोसाई 7 सुबा मणिपुर लेजिस्लेटिव असेंबली दा एमएससीपी दा कादुना मेंबर ओइरमी साइकोट केंद्र की याइफनबा थबकया तौरंबा लुचिंगबा अमनी नाकल अमरोमदा हानेगी असेंबली की सेक्रेटरी ओइरंबा ए हेलिम चौधरी मैतई पांगल की मरक्ता मटिंग लेबा मियाम की खनबा लुचिंगबा अमनी अफबा एडमिनिस्ट्रेटर अमा ओइना स्टेट असिगी याइफनबा कया तौरंबा लुचिंगबा अमनी लैखिद्रबा सिंह असिगी इमुंग मनुंगी अवाबदा सरुक याजरी अमदी अवाबा फोंदोकचरी हाइना हाउस दा थमखे अवाबा फोंदोकपा अदुदा हाउस के मेंबर सिंह एस बीरा खासिम बासोम टीटी हाउकीब टीएन हाउकीब एल लैसियो के गोविंदास अमदी ए के मीराबाईसु सरुक याखी ओपोजिशन की लीडर ओक्रम इबोबीसु अवाबा फोंदोकपा अदुदा सरुक यारदुना हाना हाउस के मेंबर ओरंबा लैखिद्रबा लुचिंगबा अहुम असि यामना नुंसिबा स्टेट असिगी याइफनबा थबकया तौरंबा लुचिंगबा सिंहनी लुचिंगबा सिंह असिना लैखिदबसी स्टेट असिगी ओइना अचौबा मांगजब अमनी अमरोमदा फॉर्मर सेक्रेटरी चौधरी हाउस असिगी याइफनबा थबकया तौरंबा लुचिंगबा अमनी महाकना लैखिदबा असिसु अचौबा मांगजब अमनी हाइना हाउस दा थमखे तुंगदा हाउस के मेंबर सिंह अमत्त ओइना मिनिट अनि तुमिना लेप्तुना अवाबा फोंदोखी हौजिक पाउगी मरथन अतेन ब्रेक अमतंग लौजरी मणिपुर इहान हानबो ओइना लमजिंगबा ज्वेलरी ना मार्केट फंगबा सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी अदोम की लेजरीबा सनादा यावरिबा एलोय अमदी एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदी क्वांटिटी गा लोइना खंगनबा ngamlagani लमजिंगबा ज्वेलरी ना पिजरीबा खुदोंग चाबा असि लौबिहौ अदोम की सना अदु सेंगी नत्रगा सेंगदे हाइबगी चिंगनाबदु कोखनबियो अकुपा मरोल की दमक लमजिंगबा ज्वेलरी दा लेंगसिनबिरउ लमजिंगबा ज्वेलरी गुड क्वालिटी इज आवर प्रायोरिटी Welcome to Times of Manipur. This is Haripriya Thongrang giving you news in हाना फंगलंबा कंगला फूड की प्रोडक्ट सिंगी मथक्ता अनोब प्रोडक्ट सिंग हाइबदी मिल्की बोल्स असोमिया मिक्सचर अमदी आलू भुजिया ने चिंगबा सिंग असी हौजिक हौजिक इरमदम की कैथेल द फंगले कंगला गे अनोब प्रोडक्ट सिंग असी मयामसु अमुंगतंग महाउ यिंगबी कंगला
ब्रेक मतुंगदा मखाताबा पाउ पिजरी मणिपुर हौजिक अचौब इशू अमा ओइरिबा नागा फ्रेमवर्क एग्रीमेंट की मतंगदा मियाम खंगहंदना सानरिबा लालोंग सिंगी मायोक्ता मणिपुर पीपल्स डेमोक्रेटिक अलायंस MPDA खोंजंग संगसिलकदौरी ngasi polo ground laiba MPP की ऑफिस पांगथोकपा पाउमी सिंग उनबा अमदा MPP के प्रेसिडेंट ओ जुगिंद्रोना NACN IM अमदी भारत लैंगाकना सानरिबा पिस्तो की मतंगदा करी करी यावरिबगे हाइबा अदु नाकल अनिमक्तगी करिगुंबा अमता खंगहंदना थमलिबा असि मणिपुर पीपल्स डेमोक्रेटिक अलायंस MPDA ना यानिंगदे इशू असि की मतंगदा ngarang मणिपुर की चीफ मिनिस्टर उनदुना मेमोरेंडम अमसो पिसिनख्रे हाइरी मेमोरेंडम अदुदा मरु ओइना फ्रेमवर्क एग्रीमेंट की मतंग ग्रेटर नागालैंड सेंबगी मतंग नागालैंड बु सुप्रा स्टेट अमा ओइननबा अमदी आर्टिकल 371 एगी मतंगदा मणिपुर की ngamkhaida soglaktanaba ngasidagi hongna pangthokliba nongju mifamda chapchaba firep ama loduna मणिपुर मियाम ga punna मणिपुर कन्ननबा वारेफ अमा लौबियु मतम कयागी ममांगदगी NACN IM ना तांदुन लाकबा डिमांड सिंगना फ्रेमवर्क एग्रीमेंट ता यावरमलो हाइनिंगा लाइते NACN IM अमदी मुइबा हराउननबा मणिपुर काहनबा यारोय इशू असगी मतंगदा MPDA ना चपचाना थेंगनगनी हाइखे अखोई मणिपुर दा सिगुंबा थोइदबा थौदोकसिंगसे मसी थोबिदनबा नागा गी इंटीग्रेशन दा नागा की सुप्रा स्टेट सेमबदा अदुगा नागालैंड की नागालैंड खक्तदा सनगदबा 371 क्लोज A हरिबस नागालैंड खक्तदा सनगदबा अदुगुंबा आर्टिकल सिंगदो मदु मणिपुर दा एक्सटेंड तोरकपा सिगुमना सिंगबसे मसी तौबिदनबा अखोई असेंबली ना सब साबो वारेट अमा लौबिरगा ममांगदा नागालैंड असेंबली ना 1984 दा 1994 दा अते अते मंगारक चुमना मखोइना लौरिबा वारेप तो अदुमाइना अखोइदसु वारेप सी मथंग मथंग लौबिनबा अखोइ सुमाइना अपील तौजगे अमरोमदा ngasi मिफम अदुदा सरुग्याखिबा तोंगान तोंगानबा पार्टी सिंगी मारु ओइबा मिहोय सिंगना हौजिक मणिपुरदा माइग्रेंट सिंगना पाइबा लैंगाक अमा ओइरिबा अमदी मिटोक की मसिंग नोंग नोंगबगे हेंगलकलिबा सिदसो मैतैबो ST लिस्टा चलहनबा नत्रबदी कनबा ngamloidabana मरम ओइरगा मैतैबो ST लिस्टा चलहननबा होनगनी हाइखे हाइबना चिंगबा तोंगान तोंगानबा मोसिंग फोंदोंनरखे लमदमसी गेहूं चादबा अमदी FCI गोडाउन द येलिबा चिनी असि मार्केट की ममलगा मानबना मरम ओइरगा गेहूं अमदी चिनी लौदबनी हाइना कैबिनेट PD मिनिस्टर कराम श्यामना फोंदोखरे ngasi लंगथबाल कुंजा अवांग लाइकाई द लैबा यूनिवर्सल क्लब की 53 सुबा मपोक नुमित थौदांग सरुग्याखिबा मिनिस्टर ना मखाताना ngarang media lamdam asigi कैबिनेट PD मिनिस्टर कराम श्यामना पीरिबा गेहूं अमदी चिनी लौरमद्रे हाइना मियामना लान उगदबा मओंगदा कनागुमा अमना फोंदोखिबा सि लाइवक थिबनी बिहार UP न चिंगबा स्टेट सिंगदा गेहूं अमदी चेंग चाबा ओइबना लैंगाक न पीरिबसिंग अदुगी तंखाई लौदना मियामदा येनबनी अदुमकपु लमदम असिदा चेंग खक्त चाबना गेहूंगी महुत्ता चेंग ओइना लवी लैंगाक लोंदा चटमिनरिबसिंगना ngaihakki खंथहोगदना वखल लोंदा मियामबु लान लमजिंगबिगनो हाइखे चिनीगा गेहूंगा अदी मणिपुर सरकार की कैबिनेट PD डिपार्टमेंट लौद्रे हाइना संदोकसे मणिपुर प्रजा न लान खन्ननबगे चौब मरम ओय अकोई भारत सरकार न हेक पीरिब खुदिंगमक्ति अकोई कैबिनेट PD डिपार्टमेंट सिंगल अदी मदुद मिस तौब लैते अदी कम्युनिकेट तौरगा करिनो कमाई तौबनो हाइबदो अंडरस्टैंडिंग अमदा तौनरगदी फबा सुम हाइनिंग मदु मीडिया दा लाना संदोगदी सिना कोई लैंगाकपद अरुब पोट अमा ओहिनबगी वाफुम अमा लाकपदुना लैकाई की क्लब हाइबसी खुनाइदा अफब थबक तौगदबा हौरक्लिबा नहा कयागी इंस्टीट्यूट अमा ओइना लौब याई हाइना कैबिनेट PD मिनिस्टर कराम श्यामना फोंदोखरे ngasi langthabal kunja awang laikai da laiba universal club की 53 सुबा मपोक नुमित कमरी लैनना क्लब असिदा पांगथोकपा थौरम अमदा सरुग्याखेबा मिनिस्टर ना मखाताना क्लब की थौपुरिबा कयाना थमोय सेंगना कथोकपा अमगा लोइनना सिनपांगलबा मतमदता इंग तपा लैकाई अमा ओइगनी तुंगलमसत की मिरोलना क्लब की थौपुबा कयागे मगुनबु तमजहोहनबा मथौ ताई लैकाई अमा साउखटपा हाइबसी लैकाई दुदा लैरिबा क्लब ना थमोय सेंगना कथोकपा अमगा लोइनना थबक तौरबा मतमददा ओइथोकनी हाइखि क्लब की मेंबर होइबा सेक्रेटरी होइबा प्रेसिडेंट होइबा खुदिंगमक्सी दिमियाम की इंटरेस्ट थबक तौननबा थोलकपा ओइबना मरम ओइदना
khara laikai du da mayamna singthanaba adugi mathakta yamna integrity leiba masagi aduga kathokpa ngamba yamna itel oiba adagi honaba kanba adagi yamna sikhon naukhonba misang mikhai naidaba adagi mi luinaba haiba adai thamoi sengna miyamgi damaktaga karigumba khara taujage khanjaba adugi mathakta masi yamna moral wangba mi adi oigadamneba Imphal East Commando amadi Taruk Suba Sam Rifles ki apun bakhutpu amana United Socialist Revolutionary Party gi mioi taruk yamlab khusuklai ga konana fagat pangamkhre thajaba yaba pau amagi matung inna andro torong thelgi ke sorongphai belesta khutlai paiba kangbu ama leire haiba pau phangwadagi mafam aduda apunba khutpu asina counter insurgency operation adu chathakibani ngasi numidang wairam pung 3 ga minute 10 dagi sathakhiba operation adu pung 5 taba matamda loishinki khulai ga konana farba miyoising adudi lenminthang baite s jamal wifi jamkothang wifi mangku hauke momon baite amadi Thangrijoy baite Churchanpur gi tongan tongan ba mafam singdagini makhoi da fagalaba kholai sing aduna AK series ki ek SK rifles ama 9mm pistol ama hand grenade ama double barrel ama car ama amadi nongmai sing asigi ka payari ba maru yankhai romni adumakpu mioi ani amadi asukba umangi khudong chaba loduna nanthokuna chenkre hairi pharaba mioi sing amadi kholai sing adu ngasi paumi singi mamangda puthokuna utkhi Imphal East SP gi office ta pangthokiba paumi singda kholai amadi Faraba Musing Putoktana Utpagi Thorum Aduda Wangang Laduna SP Jogesh Chandra Haubi Jamna Operation Asi Matau Karam na Sathabage Haibagi Matangda Sugaina Fongdoki. I ngasi media gi thongda appeal tawningi madudi sing gi khun singda leiba micham praja lejariba singse underground output singna khun da chatna makoi bu otpa makoi bu disturb tawba makoi bu threaten tawba aduga common people singin normal life te lejaba singsa ayet pa pipi dana ba moi gihendana yamna gyan tana leina ba badum tang toningi Manipur lengak na lairaba singi damag yaifa thorang kaya paikhatuna mateng kaya panglabasu mama mapa ani na lairingai matamda tanaram kiba housing scheme chahi mari helaba fauba kana lejadraba machin mana ohumdi scheme asigi kanaba phangdana awaba fibam amada punsi lelhauri hiram asida TOMTV gi akhanaba pauda mama Manipur lengak na lairaba tola taraba singda ngasi fauba mating pangduna laklabasu makhoi gini haibada kanasu leitraba mama mapa ani leiringai matamdagi housing gi scheme tanaduna laklabasu ngasi mama mapa laikhidraba chahi mari henjilaklaba si faubada scheme asigi kanaba phangdana awaba fibam amada machin mana ohumna wana khanghauri Lamsang Kendra gi manung channa leiba ngariyanbam kwak sipai dagi laikhidraba thaunaujam gerani amadi laikhidrabi thaunaujam ibesa anigi machanupa ahum hundoklamkhi machanupa ahum thaunaujam chawba chahi kungamanga amadi machanupa yaima thaunaujam inaw chahi kungani thoi makhoi anina class 10 karakpa amadi manau nupa atomba thaunaujam inaw machana chahi tarani thoi surakpa matamda apokpa apokpi animak laikhidabani chawba amadi inauna chakhumai mutanaba aphang aphangba thabak suduna leli mama mapa leiringai matamdadi mapa na riksho thogduna macha ahumgi awatpa amata khangdana lelakhibani adubu mama mapa na hek laikhidabadagi chawba amadi inaw anina manaw nupa inaw machabu chara hendana awa anathidana thabak suduna lakhi Haukiba chahi Englishing ani taraga mari dagi imung asida harau harau lairamba adu mami samlakpa horaki sahi adugi February gi anganba sarukta thaunaujam ibesa diabetes laire haiba khangki adubu imungi amadi masa singi damak khanuna nai haiba khangdana thabak sukhi laibak thibadi tha adumaktada anaba henjilakpadagi get thangba khong kakhi Operation loiraba matungda gyan tadana nongmanini mayumda lairamlaba matungda taibang thadoki
Matam ikan kanadana chahi adugi April thada mapa thaunaujam gerani macha singidamak sel tanba rikso thoba thokibada heart attack tawduna lamsang bazar da rikso dagi ontharakle haina pau lakhi mayam chenaduna chalubada mafam aduda thawai yaudraba haksang oina lairamkhi amadi heart attack oiramkhi awaba imung asida lu kokpada len taba haido pikliba angang ahum asida thokhi angang ahum asina matamduda wakiba aduga pikliba masa atonba asina chara kaya henbado ubada laikai miyamnesu awaba oinaki yamna wana ne yamna nuksina ko agang ahumje yam wana lagi matamdu ko chaningai thakningai letadana ne ko yamna thamoy yam soi chaba thakpa phangdadana ko angang ahumjina asagi zakti lamjalakpa ko asije ani jimni chawrabani na ne ani jimni magi thokpa chanagi ko simadi chaba phangdadana ne yam wana laigeba nui mangani jara henba ko siba ko yaukiba ngangsi machanupa yaima inauna aikhoigi awabase ubiduna mateng pangbiu isil inauna honaribasing asigi mathakta nongmadi mimanana hingba ngamhanbiu haina hairakli aina akhoi ichinaw ahum na honariba sidaida nakhoi mahamna kitanga kan tabiradi honabiradi mohen nuajani Manau nupa atomba inaw machana aisu lairik tamningi iyamba ani asigi awaba se ubada ai lairik tamge haiba ngamdre haina ningamdana taksi sholhauri Local MLA Sorok Haibam Rajena Laikai Asimaktada meeting ama taubada machin manaugi yen loiduna hodok tanaba sel oina lupa lising tara laubala u haina hairambadagi MLA gi mayumda ahumlak chalure adubu sel di amata pibirakide haina ningamdana lehauri Go to village lakpada electric ki maingan ama piram labasu mallaba khangpoksang aduda kangkhal ama fau khanba ngamdana nongmadi mimanana hingba ngamlakhini haiba asa amaga loinana machin manau ahumna punsi lelhauri Manipur government na sothana leiraba imung kaya amada mating pangduna lakli sahi marigi mamangdagi mamampa leiringai matamdagi yunggi scheme kya tanaduna lakli adubu ngasi fawba yum ase sabibagi mamidi udri hiram masigi matangda mari leinaba department singna mieng changbiragadi waduna lariba masimana ohumgi khajitang oirabasu mating pangba ngamgadra haibase mayamgi mafamda thamjari camera person Sir Chandra galoinana pogdamjariba Naresh Times of Manipur lamsang Langthabal Mantri Khong Awang Laikai ngasi miyoi ani khanabagi thogdokta thangna thinbadagi miyoi ama laikidre thogdok ase ngasi numit yungba matung pung taragani thoi makhairom taba adwaida laikai aduda thokibani laikidraba miyoi adugi mamingna khangemam Rosan atopa mingna nanau sahi kuntragataret apokpa KI Sorjit kawi laikidraba Romesh Laikai adumaktagi arambam leman chahi kuntraga manga apokpa e santabir kauba miyoi amaga ningai sangdana badagi lemana thangna thinbadagi hospital da pukhatpagi lambida laikidabani hairi e leman hairiba miyoi asi hanadagi hauna thangyeblaga chatpa auba mida yana chikpana chingba thogdok kaya laikre haina laikai adugi miyamna phongdongna rakhe panba yai thogdok asi thoktingai mamangda lemana laikidraba Romesh ki mayumda laktuna imungda changlaktuna Romesh pu furamlaga thokraga mangonda laiba Romesh ki apokpi mama KSP sakki makutta utupna thomlamlaga chatki hairi lemangi mayumgi maningdagi mi hatpaduda season naramba yai chingnaba thang sori amaga laikhidrabagi sandal ni haiba amaga police na lakhatkre hairi lamdam adugi miyamna horaktuna lemangi mayum makai khara akai atoi thokhankre tungda police na miyam adubu control tawduna tungda thokhaningdaba thogdok sing thoktana ba police na akanba maongda ngak senduna thamkhre police tagi fangba pawgi matung ina mi hatpa leman hojik singjamai police ta sangjaraktuna laire hairi
Tha asigi hokhiba tang taraga tareta masa matomta kangan chekhokta thauri yalaga sijarambani haina maral thangjinbikiba laikhidrabi chungamliu reamai misi asigi char se tha amagi manungda thangatpiduna case asi CBI da kusinabiu haina ngasi JSC against the mysterious death of chungamliu reamai gi thomi singna paumi singa unaba amada spokesperson jingthui panmaina phongdokre nakal amaromda misi asigi matangda yaningdaba kholaw lauraduna sangsinkiba khongjang singda asok apan nangkiba sing ngasi Siza hospital da laikat naribani masigi matang da su laingak na mieng sangbiba chumgani misi asigi matang da Chief Minister Nongthongbam Biren Singh na JSC ga unaru bada wafam khara da yanaba purakhibani karigumba hainoriba wafam khara aduda laingak na thabak oina paikhalaktrabadi mamang da sangsin kiba highway thingba amadi laingak ki project sing sengbo sagatpa singda athingba thamkiba adudagi hena akanba khongjang sing sangsilaknaba sem saduna ngasisu leiri haiba laingak na kauduna Laibiu haina haiki. Aduga special investigation on local piu haimni. Aduga CBI da sinabiu case investigation gi damakta haimni khoi na hojik se. Suicide na te haimni. He murder his wife. Mai nupi du man hatpani. Adu idi law of the land na ma bu kari action panbi ai have du police sing na mangon charge toba yaba section sing the palaga charge to yoni hojik fo charge su thagatri police sing su karmain investigate to bro hojik fo more than 6 days 7 days hoikre peace rally ima event sing na peace rally chapakanda police na high handed oiraga mama machi machan sing bu amata adugumba wakhan mi deng yeng bitraga high handed on moin action do do mok bomb kari kari langa hojik se sija da hojik se mi taran thoi sho ga hojik se leiri ni serious ta hojik se narga ear drum kai ba damage oiba Tha asigi tara tareta moirang pansang laikai dagi chingnaningai oiba mawongda laikhidrabi konjengbam ongbi ar chungamliu mapuroiba ke Jackson misigi achumba langla langjin athubada puthokuna miyamgi chamamnaba kokhalu haiduna ngasi moirang lamkhaida miyamna wakat mifam phamkre misi asigi matangda semkiba JSC na sinduna moirangi akoibada laiba club organization mairapai bilop amadi moirang lamkhaida kaithel phamlibi kayasu sarugyakhi JSC gi convener ke Gautam Singh na moirang da semliba JSC nakal namatigi yenglaga semkiba JSC nate awaba tariba imung anigi yenglaga misi asigi achumba puthokna naba semkiba JSC ni postmortem gi report yaudana forensic science ki report yaudana luf kharana media ki khuthangda phongdoknari wafam ase laibak thibani haiki Pali balengak asina lamdam asida lairiba school sing fagat hanabagi pandamda school fagat hansi mission hodok labasu hodok liba mission asigi wahan thokte ngasi fawba laitri mayang imphal da laiba bengun higher secondary ongkhat padagi ngasi fawba higher secondary gi oza tharak tabadagi khoi saunraba mahairoi singna wangoi gi ZEO office ta thomjinduna khongjang sangsin kre ngasi gi khongjang da saruk yakiba school asigi student union gi general secretary Sabir Ahmad na school gi principal laikai gi club amadi union gi maikei dagi mari leinaba singda kayarak hanna oza thabiraknaba khanghallabasu ngasi fawba thabak oina paikhalak asi laibak thibani oza leitaba school da matau karmana lairik tamgadoribano laingakna school fagat hannaba honariba sida aikoi gi school di yaudabra haina laingakta warona hanglakli higher secondary upgrade hek tokhat pibdagi face chemistry manipuri oza ambu leitana hojik patame aikoi yam pendre aikoi yam nungaitre hojik aduna hojik athu matamda sagan thabiro hojik oza watpa pibiyo class tawdraben school da leirbe kari arthra leire akoi leitre sida adum leirani oza pidre khoi hallaro sida hojik moi jono stone gi oza angko wat khida khudak pungam ne lepa kan dekta moi gi oza wat pa dekta hanjal pi ngam ekoi dekta pi ngam moi dorma ba kunung manung ne koi handana khali bro sitri bra ba ekoi sarkari school phagalan jhara ga oza pibi draga kamaina na ba chhatra sing phagla kador se singa khut ka man hanse oza wat pa pibiyo aduna tra de khoi akan khongjang jangal lakane Jiribam gi lengang pokpida laiba All Jiribam Road Transport Drivers Union AJRTDU Jiribam gi entry office mamangda port haptuna lakpa gari singi driver singna Imphal Jiri lambida numit humni changna lakpa sida driver singi khanbide haiduna saudna tata gari sing khamjilaga irang hokre adubu AJRTDU gi district police anina Yanaba ama puraknaba honage miyamgi yananaba sinminasi haiduna makoibu phathaduna lambidagi gari sing thodok handuna irang fathaki hairi thodok aduda tata driver
Adon Kamai Kauba Miwe Amana Fongdorakpada Imphal Jiribam Chatpa Sida Barak Thong Amadi Makru Thong Ani Asi Lan Bada Matam Yamna Changli Thau Puba Gari Sing Lan Amagi Damak Atopa Gari Sing Thingjinba Thong Manakta Laiba Sing Fauba Lalhandaba Si Yaningde Makoina Laktinge the Chatpa Nangadabasu Amata Sathandaba Sida Karigino Haina Hanki ARUNBALA gi General Secretary Maniton Singh na Haikibada driver gi ichin inau Singna Barak Amadi Makru Thong da Panba Sida Khoirao Khosau Noribasi District Police Amadi ARUNBALA na Yanaba Amapuraknaba Honage Haiduna Irang Fataki Adubu Hiramasigi Matangda Angam Athau Singna Miyeng Sangbiduna driver Singi Awaba Si Khajik Tang Kokhanbinaba Honabiu Haiki Barak Thong ne Makru Thong ne asi da Manipuri Imphal di jiri yo kase nongmage yam nanganba yam na kano ge yam laina yo lambi ne ba adu nimini ni humni changhal ba adi na mapuna pirapa paisa jidi akoina cha na ba thak na ba pibana te ngasi nongmage kano tawro na pira achi Imphal di jiri yo kane na pirapa paisa ji akoina tum kano tawro tawjarak pane ba ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯊꯣꯡꯗ ꯑꯃꯗꯤ ꯃꯀꯨ ꯊꯣꯡꯒꯤꯗ ꯄꯟꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕ ꯃꯌꯥꯝꯅ ꯈꯣꯏꯁꯥꯎꯗꯨꯅ ꯉꯁꯤ ꯏꯚꯅꯤꯡꯒꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯏꯚꯅꯤꯡ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯒꯥꯔꯤꯒꯤ ꯃꯇꯝ ꯑꯁꯤ ꯃꯇꯝ ꯑꯀꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯔ ꯊꯥꯕꯤꯅꯕ ꯇꯦꯡꯀꯤ ꯈꯛꯇꯒꯤ ꯑꯗꯒꯤ ꯂꯣꯗ ꯒꯥꯔꯤ ꯈꯛꯇꯒꯤ ꯌꯦꯡꯗꯅ ꯑꯩꯈꯣꯏꯒꯤ ꯈꯥꯂꯤ ꯒꯥꯔꯤ ꯂꯣꯗ ꯒꯥꯔꯤ ꯆꯞ ꯃꯥꯟꯅꯅ ꯇꯦꯡꯀꯤ ꯒꯥꯔꯤ ꯆꯞ ꯃꯥꯟꯅꯅ ꯃꯇꯝ ꯑꯃꯗ ꯊꯥꯕꯤꯅꯕ ꯈꯔ ꯌꯦꯡꯗꯅ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ Paukse Singda Loop Marina Hablakiba Jiribamgi Police Employees Sing Transfer Amadi Posting Matangda Jiribamgi CSO Sing Paktuna Ngankiba Aduda Ima Maira Paibi Yaude Amadi Maira Paibi Paksalakpa Laibak Tivani Haina Jiribam Maira Paibi Apunba Loop ki President Ais Memana Fongdokre Jiribam Babu Prada Laiba Jiri News Network ki Office Pangtokiba Paugi Mifam Amada Wafamasi Fongdokibani Paugi Mifam Aduda Sarugyakibi Waset ki President and Nivaranina Posting Amadi Transfer Haibasi Government ki Mathoni Masida Ngarangta BJP da Sangkiba Miyoi Amana Hiram Asigi Matangda Maira Paibi Paksilaga Ngangba Haibasi Aikoina Yaningde Maramaduna BJP ki Manungda Kari Lalong Laibage Haibasi Aikoina Chingnaba Laire Maramaduna Madu Sengdok Piro Haina Fungdoki Kaba Police ki transfer tatpa Kuding Mute Gomangi Mathoni Maram Masina Jiribam ki Kano Masig Mamatang Jiribam CSO Paktana ngang si ako'y pamde posting and transfer ki matangga yam na jiribang ko iba ako'y jabja ba mayra pa di mayam su konsen biraga wa nga mase ako'y mayra pa di ko mayam na jalinde adu ako'y na signa ba malay re ako'y na masigi manungda BJP na kali lalong simno na ibadu ako'y signa balay Hauzik Paugi Merkan Aten Break Amatanggal Lauzeri Salai Holdings Private Limited na Laibak Miyam da Kanganjaba Salai Holdings Private Limited ki Honorable Chairman and Managing Director Dr. Narengam Samarjit Singh Masa Hujik Business Trip ki damakta Salai ki Overseas Company Singh Yengchin Bagalonena Tuan ba pipeline da Lairiba Tuan ba country Singh Tanatana India Amadi Maruina Northeast ki Oina Manipur Yauna Paket Kadaba Mega Project Singh Adu ki damakta Overseas Bank Singha Stakeholder Oiminabagi Maruiba Meeting Singh Yauba Amadi Meeting Singh Conduct Over Sat Kibana Maram Oirega Tuan ba Club CSO Lanaigi Furupki Liningi Amadi Culture ga Mari Lena Bakudimagna Salai gi Lusing Purel Oibiribana Halaktri Faubutang Haibining Thambining Makudimak Ngaibinaba Miam the Noluksari Nolukna Haijariba Board of Directors Salai Holdings Private Limited Break Matungda Makataba Pau Pizari Thawal District ki Lilong Kendragi Fibam Soklaba Lambi Thong Semjin Binaba Manipur Lainga ki Mari Lainaba Singda Khanghan Gravasu Ngasi Faubada Sembi Dabana Lairiba Laibak Asigi Mayokta Lilongi Miyamna Kanna Ninda Togduna JSC on Lilong SC Road Development Committee Yauna Lilong the Laiba Loop Amadi Maira Paibi Singh na Sindura Ngasi Lilong Mayai Lekai Ngangau Bazarda Miyam gi Oiba Mifamama Pangthokre Kanna Naina Kre JSC na Hana Laukiba Waref Singh Adugi Mathakta Mifam Aduna Tongan ba Warep Manga Amasu Lauke Mifam Adugi Wangang Loising na Fongdok Nakibada Lamdam Asigi Kendra Humpugi Manungda Lairiba Lambi Thong Singhi Manungda Lilong Kendragi Lambi Thong Singh na Kwaidagi Hena Soksile Adubu Lambi Asi Seminaba Chief Minister Yauna Lainga ki Mari Lainaba Singda Kayarak Hanna Taksilabasu Ngasi Fauba Pakum Amata Pibidaba Amadi Sembidaba Asi Yamna Laibak Tibani Lamdam Asigi Kendra Humpugi Manungda Lilong Kendra Si Yauri Habasi Laingak na Kaurabra Habasi Maike Adongi Miyamgi Thamoida Faunare Athuba Matamda Mari Lainaba Singna Kendra Sigi Pibam Soklaba Lambi Thong Sing Sembiduna Miyamgi Awaba Kokhan Biu Haiba Yauna Wafam Kayamasu Fongdok Narki
Naurem Youth Library and Development Organization DMO Bisnupurga Kusam Naragangasi Ima Panthoibi Laibungda Nomagi Oiba Medical Awareness Program ama Pangtokre Tauramaduda Lamdam Adomda Laiba Miyoi Kyana Sarugyaki Kwatha Kunda Napsagi Makada Cheng Sang Naina Fangdaba Amadi Government na Red Tagi Mamal Wang na Yole Haibadagi Technopolgi District Supply Officer Wahengbam Siam Singh Amadi Mahakis Staff Singaloina na Kwatha Kunda ngasi Satuna Miyamgi Wakat Singh Yangsin Kre Yangsin Kongset Atuda Kwatha Kungi Kulakpa Village Authority Kunja Singh Amadi Ration Agent ka Hakteng Nana Unake Wahengbam Siam Singh na Fongdo Kibada Kwatha Kunjau Asi Yumkok Humdraga Taruk Apunba Misingna Sohumge Yankairom Laibani Masigi Manungda Department na Yumthong Humpuga Mathoigi Ration Card Semkre Matamaduda Laiba Misinga Hosika Yamna Kenabadi Rationing Agent na Government na Lepa Sangda Cheng Gyantokpa Ngamde Haiba Wafam Rationing Agent Tagi Taba Fangke Thagi Fangliba Cheng Singna Kungi Authority ga Yanaraga Kunda Lairiba Mipumpuna Makta Fangnanaba Sinbani Haina Rationing Agent na DSO da Tamlaki Department ki Maikei digi Walhoriba Missing Adu Atuba da Pikalaknaba Amadi Department na Lepiba Chang Amadi Mamalda Yanto Haibagi Akanba Wafum Mari Lainana Agency da Kangan ki Haina Fongdoki Kwatha Bisi Kui Jati Taramdre Mashi Kui Maiting Haktagi Ariba Maiting Haktin Labor Duk Makulamorami Mapumashi Equina Department is Haitagi Rugi Mori the Ladiba Kui officer Sinasu Mashibukidam Mating Tobiba Miyang Sahanin Quick Department Site Hajage Department Pireba Agengi Pireba Chingchida Quite Kajiktam Kanoda discrepancy Labidon Aina Net Sambaga Quisida allocation Nama Tui Vesiga Machine Quachum Toxarake quite 2 days gumba quite came to Zaga Moreda Yaribamaka Quick and Otogage Aswayangam do some Tona Bonazage Ngasi Maitei Council Moregi Officer Pangtokhiba Paumi Singa Unaba Amada Hokiba Tang Kulhumdoida Kong Khang Khulgi Mafam Amada Amom Utamjit Laikidabagi Matangda Sem Kiba JSC na More Dagi Zotin Misi Esida Senai Loinana Zotin Lord Kre Habasi Yaning de Haina Zotin Masana Fongdokre Mark na Hokiba August Taraga Tareta Mahaka Utamjit ka Dukanda Ahing Lekmin Naramaba Matungda Ayukta Ben Tongduna Mayumda Hanke Mathangi Numit August ki Tarani Panda Utamjit Mayumda Yorokte Haina Imung Manungna Zotinda Pau Harakpadagi August ki Taraga Mapanda Imung Manunga Loinana Zotin Masayauna More Ven Parking Amadi Kongkhangi Mafamda Thi Bohumbagi Tabak Zathake Adubu August ki Kulhumdoida Amom Utamjit Sina Fangle Haiba Pau Fangbada Thamoi Sokna Nungai Tringaida Serekta JSC na Zotin Misi Asida Chenai Amadi Zotin Lord Kre Police da Fabiu Haiba Se Yaningde JSC na Sirikliba Maral Asi Yumpam Yaudaba Wafamni Mahak More Police Station Amadi SP Technopolgi Office da Statement Piba Adumak Chatli Amasung More Police ki team na Mahak na Phamba Pharmacy da Search Operation Tawbadasu Mahak Adumak Yawi Haina Zotina Paumi Singh Unaba Aduda Fungdorake Jesina I Missy Chene have data Sena Yaninge. Ram the Lotte I thought on the way to Kadam Hange, I Lamidum Sale, Imaudum Pule, the police night Kovulai, I police station Sale, I stay Melowe, I stay Madam P. And they Tenapolitical Kawe Spina, I Tenapotale, I stay Madam P. The police night I get to Kanati Humboto, Tawe, Lai, and Tibine. Thasigi Kulumdogi Numidang Pung Taruk Taba Matamda, Wangway Police Station Gi Manung Chanba Hiang Thang Thong Manakta, Garina Thomlambadagi Ras Medicity da Laikat Narakiba, Mongsangai, Mayai Laikai Dagi Maibam Sanjit, Atopa Ming Nanao, Ngasi Laikidre, Togdog Aduda, Chenaba, Gari Wangway Police na Fabiu, Yadabagi Mayokta, Ngasi, Mongsangai, Mayai Laikai da Laiba, Sun Club Amadi Laikai Miamgi Oiba, Mifam Ama Pangtoktuna JSC against the accidental death of Maibam Sanjit Allies Kamnao, Allies Nanao Haina, Mingthon Committee Ama Semkibaga Loinana Laikidrabagi Imung Manungda Achumba Wail Fanghanbiu Haina Manipurgi Chief Minister da Wakachero Lama Pishinkre Wakachero Aduda Maibam Sanjitpu Garina Thomlamiba Miyoi Amadi Gari Adu Fananaba Manipur Police Department da Akanba Yathang Pibiu Haiba Wafam Singsu Yauri
Manipur Social Audit Agency MSAA na Sinduna Nambol CD Block ki manung chanba ngai Khongkhulen Gram Panchayat ki MGNREGS amadi PMAYZ 2018-19 ngai Khongkhulen Awang Community Hall da ngasi pangthokre District Social Auditor TS Panchakumar na MGNREGS ki damak job card holder singna khusuman kyano haiba suna khangdaba kaya thengnei masinadi scheme asi kanaba miyam na suna logde haibani matungdadi masi thohan gumsi haiki Thoubal District ki Hairok Talaiba Livestream Purnima Devi Handloom and Handicraft Development Society na ngasidagi ahanba tangka ki oina fisha kol kuntra fi sabi nupi singda yenthokuna nupi singi senmitlon fagat hanaba khong thangjin ba hokre Hairok amasung masiga khul thangnana maring phurupna khundaba khul sing yauna laikai nimphu mathoigi fisabi sing yauraga punna fisha kol chamaga kulhumdoi gi mathakta tangkak naina yenthokani hairi society asigi founder secretary Laisam Hemanta Hemona Fisha Kol Yanthokpa Sida Rajniti Oiba Amadi Masagi Kana Naba Wakal Amatalaite Supnagi Hairoki Nupi Singda Senthok Lehelaga Apaba Kunai Amasemnabik Taurangni Haike Hairoka Kul Tangnana Maring Isil Inau Singna Kundariba Kul Singdagi Su Pisabi Sing Kangatuna Fisha Kol Sing Pigani Masina Chingmi Tami Nungsinabasu Hangatkani Haibagi Tajabalai Hairokta Kanagumba Karana Nupi Singda Tabak Sunanaba Bisan Yenbabu Yamna Kana Yaningdaba Fongdoki. Hairok Punamaki in a Tamjari target si face ahum tonga yentokani, face ahum tonga yentokota, Hairok the Ladyba, Kungang Lekai Pudumak, Johanba, Haibasini, Adubu, Hairok Nataba, Akwigi Kun Tangnaba, Karayauri, I assist Tim the Tamjariba, we building a healthy future generation Haiwa, Wahayasi, Mayam Punna Singat Minasi, Haiwa. Nomgi Oiba Student Orientation Cum Career Counseling Program Be Educated Be Empowered 0.02 edition ngarang New Delhi ki Model Town Metro Station manakta laiba Vacon IAS da pangthokre United Living Trust Manipur House Delhi na Vacon IAS ka khusam naraka pangthokpa program odu haurakliba naha singna tungi punsi ama semada mai pak pangamna ba pandamda sinbani hairi program aduda JNU ge Professor Dr Bimol Akoijam Advocate Daksha Sharma India News ki Executive Editor Dinesh Gautam Amadi Niraj Kumar IS na wangangki. Bharatiya Janata Party Nambol Mandal na Sinduna India gi oina miyoi kun khangatuna pikiba National Youth Award 2016-17 gi award phanglak labi ulodagi masagi sahi tarama pandangai bi Momota Thaunaujam Harau Tayamna Okre Momota Nambol Kendro gi manung chanba ulo mayai laikai dagi Thaunaujam Ibomcha amasung TS Basanti anegi masanupini mahakna miyam gi damak angamba thabak sing tawbibagi damak Bharat Sarkar gi Ministry of Youth Affairs and Sports na sakhangladuna Youth Award 2016-17 asi kusin narakibani ngarang Nambol Bazaar Community Hall da pangthokiba thoram aduda award phanglakrobi Momotana mahak nonggi chara talaga chaba imung amada poklobana pusida khudong chadaba kaya mayok narakhe adubu miyam gi yaifana ba thabak kaya paikhatke haina khanke thoram aduda sarugya khiba former Union Minister T.I. Saubana ngasi fawbada North East India gi nupina National Youth Awardee Oibasi Momotana Ahanbani Aduna Mahakna Award Fanglakpa si Manipur Amadi Nambol Kendragi Oina Sauthok Saningai ni Haike. Hauzik Pau American Atemba Break Amatang Luxury. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440 164.
ब्रेक की मतुंगदा मैम अमुक हना तराम लौक्सरी मतम कुइना लेखरुबा मतुंग ममांग थागी कुंथ्रादगी हौदुना हफ्ता अमदा अनिरक मणिपुर की तोंगान तोंगानबा मफम सिंगदा कारकलिबा माउ कैथेल हयेंगसु वांखै अंगोम लैकाइद लैबा द वॉल्स यूनाइटेड यूथ क्लब की ग्राउंडा कारगनी हाइना माउ यूनियन इम्फाल की प्रेसिडेंट पी लोसीना फोंदोक्रे ngasi क्लब असigi संगलेंदा पौमी सिंग उनबा अमदा वाफम असि फोंदोक्लदुना इम्फाल दा मफम चाबा अमा येंगबिदुना परमानेंट मार्केट सेट अमा अथुबदा साबिदुना माउ कैथेल असि हेना मपुंग फाननबा सिनबियु हाइखि permanent market du sabiradi anungaina hen harogani hen haininga aduga huje market torbuse toriba chilba market insan yom bakoina lambi lampanda chato chasinta bakanda police koina so disturb tabi daba aduga any organization sansthan koina so makoida or disturb tabi dana nungaina chalaga anungaina halapa hause lambi lampang da moso mayam da request tawninga Somena haro harana demo permanent oina khoisi tinaraga chana chinana adum yonba loba khopa habisi to ni egam nangare Paumi Singa Unabaduda, the Walls United Youth Club ki President and Babuna Hayeng Kagadoriba Mau Kaithel Asida Lamdam Asigi Miyamna Mauge and Sangnapi Hayra Amadi Atay Potlam Sing Soidana Labiu Amadi Aikoi Maselgi Marakta Lairiba Nungsi Sanabagi Mariasi Hana Chechin Hanaba Honaminasi Haiki Singma market tawbagi khudung sawa pirakta sida aikoi tapakta leiba aikoina di tangai fadna aikoi isini naung habagi chap sawa aikoi solidarity do pham thuina habagi wakhalon sida committees da aikoina support tawjabani aduna punamak namasi khanbiraga aikoi jingtangi anigi lainariba relation se hen afabu oirasunu haiba west tawjaraga ngasigi singma Thenglabassu thengna loktak lekta karigumba sakhot khongthang mari leinaba khusem gi project sing high court na athingba thamkiba asi achumba leibak masa taba khongthang ni haina ngasi all loktak lake area speciesmen Union Manipur Alafum ge Thomi Singang asi Imphal West Major Kuldalaiba Manipur Press Club ta Paumi Singa Unaba amada Union asigi Secretary Oinam Rajena Thagat Wahi Phongdokre Mahakna Makhatana Loktak Legacy Chawkhot Khongthangi Mingda Thobal dagina Mayang Imphal Thanga dagina Komla Khong Moirang dagi Thanga Sendra Sekmaijing dagi Arong Thanga Khoirom dagi Kaibul amasung Mayang Imphal dagi Karang Fauba Hariba Kulsing asi Fauna Hanba Langak na Hokiba Chahi Yankhaigi Mamangdagi Pat asi Funjinduna Lambi Sengwatpagi project Paikhalakhe Nakalamromda Loktak Development Authority na Fumdi Sengbagi Mingda Senfam Kaya Kaya Lanai Oina Sizinakhiba Amadi Ngasi Fauba Yum Leijadraba Ngami Singi Sakthung Mapung Fana Pibidana Lakliba Ni Haina Wafam Kaya Masu Fungdoki Singsida Mafam Mamadi Mafam Mamadam Kisilaga Kochar Chalakanda Akogi Loktak ki Singa Sagi Janjinal Riba, Dugum Hargi, Ariam Park Mayam, medical waste, the lady Mayam said, one chocolacanda, Singum Mapangan, Payana Tamiba, Alugum Pumdi, will of lady. Sticky Hawakanda, Makwegi process was a mismanagement of Rehabasi, Sticky Honakoi. High Rabani, Haikura Manipura, Makatana, Loktaki, Manunda, Anoba project, Amrata, we are Roy and Tingilapose, Nami Prazamona, Manipuri Prazamona, most welcome, Akoi to Hajiri. Saisak Saitam Sanglengi Taramanga Suba Foundation Degi Palan Thora Ngase Imphal BT Road Laiba Room Hall Theatre da Imphal the Pangthokre Thoramadu da Sarugyakiba Saisak Saitam Sanglengi Chairman Thongam Gose Maitaina Lisang Sidna Lamdam Asigi Yelhongai Degi Sago Naduna Laklaba Saisak Saida Sing Asi Mayai Saitak Hidanaba Ngak Senduna Lakle Masigi Sarukama Oina Mahiroi Kaya Ama Lem na Takpi Tambiri Bane Highway Yauna Wafung Kaya Masu Fungdoki Say Tamjari Satra Satu Singaki Pesa Laude, Nizan Sen Pesa Laude, at the tuition fee Laude. I free of cost a loin tamba. Tabuda di mark, Maite Pama, me and the Ogadova, Maite Ipana Punarki, Lining Research Cell, Lining Lashon Cell, Kan Sihanamagi, Atumba Spirit Labor, Satra Satu Singudana, Masigi, Tom Masulan, and I say Tamjabani. Imphal East Kongba Ketri Lekaida, Ngasi Numidang Pung Tare Rom Tarakpa Duaida, Nupi Machama, Sakumgi Kansida. Samtufi amana yanduna masama tomta sijaram le hairi laikidraba nupi masa adugi ming RK Teresa Bicha chahi
कुनगमाथोई अपोकपा लाइखिद्रबा आरके तोम्बिसना अपोकपी गिमिंगना आरके ओंबी निर्मला कौवी थौदोक असि अपोकपी निर्मलाना चाखुमदा पुंग 8 अदवाइदा चंगलकपदा असिबा हक्चांग ओइना थेंगनरकपनी हाइरी पनबा याई हाइरिबा लाइखिद्रबा असि नुपी मसा असिगी मसे लाइखिद्रबी अमदी मपासु चप मानबा थौदोकता थौरी यान्दुना लाइखिदबनी हाइरी Jiribam Forest Division Uchathol Natsinduna propagation of bamboo and its utilization Haiba Hiramda district level workshop ama ngasi Jiribam gi Babu Prada laiba PWD guest house ki conference hall da pangthokre Jiribam Municipal Council gi chairperson Sagakpam Santina hai thauramasi Jiribam gi oinadi yamna chauba kanaba amani masida miyamna kanaba lahongnana ba honasi haraduna Jiribam asidagi wa kaya ama puthoktuna lamdam asigi miyamna usoi soibum kaya pamna chanari haike thauramadu da sarugyakiba Jiribam Forest Division gi DFO CS Ibomcha Singhna Jiribam asida lairiba miyamna su wasing asigi kanaba amadi masina kaya yamna kanaba pibage habadu khanghanna ba sigumba thauram asi pangthokpani masigi kanaba loduna pothok kaya puthokna ba honabada pangba yaba mateng pangani hainasu phongdokhi Tengnopal Police Station gi Muang Chanba Chiang Village Manaki Fangbulda Nupagi Asiba Hakchang ama Lairambadagi Police na Lakhalaga Jenims ki Mokta Thamkre Police tagi Fangba Paugi Matung Inna Hairibadi Asiba Hakchang adu ngarang nungthil pung ama ka makhairom taba matamda thengnarakibani Laikhidraba Miwe adu Churasanpur District ki Singhat Sub Division na Konba Munhoi Village tagi Lanmingthan Baifai Chahi Kungataruk ni Haiba Khangbangamle Chandel District ki Chinjang Khuldagi Nupi ama Lauraga Tengnopal District ki Kotland 5 Khulda Lairakpa Chahi Amarom Fare Haukiba Jun Thadagi Mahak Surasanpurda Amuk Chaluraba Matungda Tha Sigi Kulhumdoida Kotland 5 da Amuk Lakibani Aduga August ki Tang Kungamanga gi Nungthilda Asiba Hakchang Oina Fangbani Yuka Hena Thakpadagi Siba Oiramba Yai Haina Pau Asina Palli Sapam Family Foundation gi Taramari Raksuba Apunba Mifamgamari Lainana Foundation Asina Rural Voluntary Organization Wangjing Amadi National Vector-Borne Disease Control Program Lampel Amadi District Hospital Thawanga Puna Kusam Naraga Ngasi Salungpom da Kang dagi Sandokpa Laina Singh dagi Ngakthoknana ba Kangkhal Hidak Lupthok pagi kem ama pangthokre maduda punna imung Sani Henbana Kangkhan Singh Lupthokre Ngasi nungtil phone ki ba pausi singda kari kari maru eba pau yor bage habdo me ampun namung mi eng taminasi Kanglei Paki Meira ngasi dagi assembly mi pham pangthok pa hokre Imphal International Airport pu Bir Tikanaji International Airport haina maming thonba house na warep lokre framework agreement da kari yor bino khanganriba asigi mayokta MPDA na khonging changchilagani Education Department na maitei mek ani thole MMRC Charangpat GP da job card holder lisingani ga chamnga gi senpam mangan khibagi wathok lakle pandam Imphal International Airport pu Bir Tikanaji International Airport haina thonana ba house na warep lokre puare gi matungina kuki singa si refugee ni makhoi gi horofam neinaba matam oire haumi center na lupa crore camera thadarabasu loktak park ki phibam nomu gi sokti lagli alapum FCI sinmisingi khusuman hengalu haiduna makutta amu fi ki duna wakat infam famkhre championship lor khraba Manipur ki team okre Kangla Pau baby sinamisi CBI da sinaba leite Joy Kishan CBI da sinanaba DOP da proceeding chathari Home Ministry da takchingani CM nongwai paiduna laglaga attack toromba ani miyamna phaduna puraga police ta sinakre Manipur ngamkai sol lo haibagi assembly da warep lobu Jugindro Pauzel baby sinamisi ki case CBI da sinanaba process story CM assembly mifam da khanaduna warep lobu o Jugindro Police ki mathakta action lokhatrabadi khongdam changsilagani manaba pung nifu nipan ki manungda anal loan chip association ki court changjarakadabani anal singh NSN IM ki mayokta pen dabai kholau lawrakli ngasi Manipur assembly da baby sna ki case CBI da thijin hannaba takshin gani CM
iroi sembada free health camp pangthokre loislakpada maruiba pau amuka hana fangbigani Imphal International Airport pu Bir Tikendrit International Airport haina nauna mingthona na ba Manipur State Assembly na waref lawkhre Bebisnagi misigi matangda tigat hanaba CBI da sinakre haibagi matangda Assembly mifamda Chief Minister N Biren amadi KS Joy Kishan anigi marakta awai akum taunakre Naga Framework Agreement ki manungda kari yauri bage haiba ngasi fawba miyam da khanghandana sanariba lalong singi mayokta MPDA na khongjang sangsilakadori Lamdam asi gehu chadaba amadi FCI na yeliba sini asi kaithelgi mamanga manabana gehu amadi chini longdabani haina Kevin PD Minister Karam Siamna fongdokre Amadi Imphal East Commando amadi Taruk Suba Sam Rifles ki apunba kangbu amana United Socialist Revolutionary Army gi miyoi taruk yamlaba kusukulai ga konana pare ngasi go enadi Manipuri pau matang sida loijare Times of Manipur miyeng tabir ba punamak po ARUNBALA amuk hana khurumjari